Mexico, Canada, amusung United States of America leibak ahum na host oiraga tha asigi taraga mathoidagi hogduna chatharakliba FIFA World Cup inglisingani kungatarukta India gi matamda ngasi ahing nungyai matungi pung taraga nithoi makhai chetpada sanakiba group stage ki ahum suba league match ta Canada amadi Bosnia and Herzegovina team anina panjal amum chanaduna draw oikre loina ngasi ayuk sanakiba group stage ki amari suba league match tana United States of America na Paraguay bu panjal mari amada maiti pikre Canada gi Toronto Stadium da sanakiba Group B gi ahanba league match Canada amadi Bosnia and Herzegovina team animakna panjal amum dagi hena chanaba ngamdana draw oiki match adugi ahanba half ki apiba matam gi minute kungamathoi suba minute ta Bosnia and Herzegovina gi forward Sanaroi Jovo Lukic na goal account hangduktuna mamangi apiba matam loiba fawbada Bosnia and Herzegovina na Canada dagi panjal ama senior da mangjil tharaga sakhi match adugi ani suba half ki apiba matam loiramdai saruki match ki na humfutra ka makon suba minute Canada gi cycle larry na goal ontoktuna team manima ki panjal amamda manana lehanki match loiramdai sarukta team manima ki maikidigi makha taba ahenba panjal onthokpa yabagi tanja sing phanglabasu laibak leitabana makha taba ahenba goal channaba ngamdana match adu panjal amamda draw oikibani FIFA World Cup asigi ngasi India ki matamda ayuk pung 3 makhai tabda Los Angeles Stadium da sanakiba group D gi ahanba league match ta yumbu United States of America na Paraguay bu yamna lakchana panjal mari da maithi ba piba ngamkhre match adu United States of America na Paraguay team dagi goal position gi changwang na amadi goal attacking position hena sanakhiba gi maramna chawna mai pakpa ngamkhibani USA gi mai pak gi panjal mari adu Paraguay gi midfielder Sanaroi Damian Bobadilla na ahanba half ki sanaba hagolakpa ikuidina tare suba minute on goal chanduna USA gi goal account hangdokhi Makha tabale mahuriba USA gi panjal ahum aduna forward Sanaroi Folarin Baloguna ahanba halfki kontraga mathoi suba amasung yankhai suba minute panjalani chanba ngomki USA gi mari suba goal aduna Giovanni Renana ani suba halfki marfu taraga nipan suba minute chanki match adu da Paraguay team maikidigi chankiba amata ngairaba panjal aduna midfielder Sanaroi Mauricio na humbutraga humdoi suba minute chanba ngomki haying June tarag mani numita tongan ba football stadium singda match manga sanargani ahanba match ta Qatar amadi Switzerland team anina ngasi ahing nongyai matungi pung taraga nithoi makhai tabada sanagani ani suba match ta nongalamdagi pung ahum ga makhai tabada Brazil ga Morocco ga sanagani ahum suba match oina Haiti ga Scotland ga ayuk ki pung 3 makhai tabada sanagani mari suba match oina Australia amadi Turkey ga ayuk pung 4 makhai tabada sanagani loinana hayeng numidang gi pung taraga makhai tabada Germany amadi Curacao team na lamba toragani Mexico, Canada.